लोन थिंख्रबा तोंगान लाल हौलुप मरीगी कादर कुंथ्रा माथोय मसा मसागी खुटलाइसिंग चीफ मिनिस्टर नोंथोबम वीरेंद्र खुटसिनदुना लेंगाकता चमजरखरे अमसुंग VIPR न सिंधुना नेशनल प्रेस डे की थौरम पांगथोखरे स्टेट जर्नलिस्ट अवार्ड पिथोखरे फेक अमदी पेड न्यूज के अथोरकपना मीडिया की ममन हल्थहल्ले हाइना वर्क्स मिनिस्टर गोविंदास कोंथोजमना फोंदोखरे मैम खुरुमजरी अदोम ने ग्रुप सम पैक न्यूज नि ऐना थिंगुजमना हौजि पुंजास फावगी मरोय पाउसिंग मैम द पिजरी लमदम असिदा ऑपरेट तौबा लोन थिंख्रबा तोंगान लाल हौलुप मरीगी कादर कुंथ्रा माथोय खुलाई थादोक्तुना लेंगाकता चंगजरखरे खुलाई थादोक्तुना लेंगाकता चंगजरखरबा लाल हौलुप सिंगी कादर सिंग अदु KCP पीपल्स वार ग्रुप तगी कादर 38 प्रिपाकी कादर तरु KYKL दगी कादर अहुम प्रिपाकी वाइस चेयरमैन अमा अमदी अतोप अचौबा लाल हौलुप अमगी कादर मरीनी मणिपुर राइफल्स की बैंक्वेट हॉल द पांगथोकपा होम कमिंग सेरेमनी की थौरम अमदा खुलाई थादोक्तुना चंगजरखरबा कादर सिंग अदुना चीफ मिनिस्टर नोंथोबम वीरेंद्र मखोइना लुप थादोरकपा मतमदा पुरखिबा खुलाई सिंग खुदसिनखी कादर सिंग अदुना M16 राइफल अमा M4 कार्बाइन अमा लेथोट गन अमा सिंगल बैरल राइफल अमा .32 की पिस्टोल 8 .22 की पिस्टोल अहुम 13 mm बोर की पिस्टोल अमा लेथोट सेल अहुम IED अमा अमदी काप यारिबा नोंगै मरु कया खुदसिनखी थौरम अदुदा चीफ मिनिस्टर नोंथोबम वीरेंद्र महौसागी पुंसीदा हंजिलखरबा कादर सिंग अदुबु तरामना ओकपगा लोइनना मखोइबु थागतपा फोंदोखी चीफ मिनिस्टर ना लाल हौलुप सिंह हाटपना इंसर्जेंसी की सॉल्यूशन पुरकपा ngamloi पॉलिटिकल डायलॉग तौरगा मखोइबु कन्विंस तौदुना महौसागी पुंसीदा पुरकनबा होटनगदबनी चही खरगी ममांगदा मणिपुर याउना नॉर्थ ईस्ट इंडिया पुंबदा इंसर्जेंसी की प्रॉब्लम कनखलखिबनी अदुबु हौजिक्ति सेंटर दा प्राइम मिनिस्टर नरेंद्र मोदी अमदी यूनियन होम मिनिस्टर अमित शाह अनी की लिचिंग मखादा खुलाई थादोक्तुना चंगलक्लबा कादर सिंह याइफनबा स्कीम कया पाइखलकपदगी लाल हौलुप सिंह कादर कया लेप लैतना महौसागी पुंसीदा हंजिलकली मसिना मरम ओइरगा स्टेट असिदा हौखिबा चही मंगारोमदगी तंगदु लैताबा स्टेट अमा ओइबा ngamle हाइखी सोइना गिबा लाना गिबा यावरगो चमदो ngakna रे खoi लेमिनसी साखोना बहोना मिनसी अदुना नखोइ लापा मतमदा नखोइना युमदा हलापा मतमदा आई सिफाई सिंह नोंगै गुली एमा काफलोय FIR अमा लॉस तो होलोयना अमित शाह जिना हाइगिबा मागी कमिटमेंट दो मयाम ताबिरंगनी मदुमक अखोगी गवर्नमेंट ngai होम कमिंग द लाबसिंग मोगी पिफम थोकपा थागी स्टाइपेंड मोगी पोरैबा खुलाइदुगी पैसा मोगी चही थागी फंगम थोकपा चहीगी फंगम थोकपा खoi लोइना पिरकाना मखोइ बु रिहेबिलिटेट तौनबा होनबा government की priority नहीं the undergrounds please come out let us live together let us work together let us try to develop our state together Nakalam haramda Chief Minister na thoramaduda lamdam asiki miyam na lengak tamakhoigi apamba demand sing tanba yai demand sing adu khanaraba matungda piba yaba demand oiragana pigani yadaba oiragana sungpi piroi BJP lengak lakpadagi lamdam asida development kaya leirakpani haurakliba mahairoi singna lairik tamgadaba matamda hesitation tawduna leire future gi khallaga lairik tamlapa mahairoi masing yam silaktre mahairoi singna lairik tamlingai manungda ningthina mahai masing tambiyo haiki थौरमादुदा कैबिनेट मिनिस्टर सिंह सिविल आर्मी अमसुंग पुलिस की मकोक थोंबा ऑफिशियल कयाना सरुक याखी पनबयाई इंग्लिशिंग अनि सुपना मंगादगी ngasi फावबदा खुलाई चमगा रोम हेनबगा लोइनना नुपी कादर यावना तोंगान लोन न थिंखरबा लाल हौलुप सिंगी अपुनबा कादर चत्रुक्लोम हेनबना खुलाई थादोक्तुना महौसागी पुंसीदा हंजिलखिबा लेख्रबनी लाइक तंबगी सांग हंधरे अवांग थाकी एजुकेशन तंगदबा छात्र सिंगी मसिंग वाले एटमॉस्फेयर सिदैदा एखोय लाइक की तमननबगी एकेडमिक एटमॉस्फेयर में कोई क्रिएट तो दरकार ले ऑल द टाइम स्ट्राइक बन एजिटेशन ब्ला 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 अंगांग सिंह लोइना माइंडसेट अमा चौखिबदों तौरे बसि थातोपियो मामागी कम्युनिटी की लाइन दा वाक तौनरिबो गांबो लिबे तानिंग तालो पिनिंग हाइनिंग हायो पिगदबय कोइना पिद्र लोरे मरम जादा दिसुपि पिरोय मरम जादा पिने कोइ वी आर वर्किंग अंडर द कॉन्स्टिट्यूशन ऑफ इंडिया वी हैव टू सेफगार्ड द कॉन्स्टिट्यूशन we have to allow to prevail the rule of law natari mama thoko pangtong tong narga pangtan tanarga disidi free for all dudi aro ingon didi BJP government will not never compromise free for all
Fake amadi paid news kya thorakpana democracy ki mari suba pillar oiriba media ki mamal hantha halle haina Works Minister Govindas Konthauzamna phongdokre. Wafam asi DIPR na sinduna MFDS ta pangthukiba National Press Day amadi Manipur State Journalist Award yanthokpagi thoramda phongdokhibani. Thoram aduda IPR Minister Dr. S. Ranjan, Social Welfare Minister I. Stingo, IPR ki Commissioner M. Joy, Amju ki President Wangkhimsa Samjaina chingba maruoiba miyoi kya na sarukya ke. Thoram aduda chahi asigi oina DIPR na piba State Journalist Award yanthoki. Chahi asigi oina State Journalist Award for Art and Culture category da Sanalaibag Daily gi staff reporter Robinson Wahengbam, Rural Reporting amadi Public Health and Hygiene category da Sanalaibag Pauche gi staff reporter Moirangthem Khangimba, Science and Technology category da Sanalaibag ki staff reporter Maibam Kennedy da amadi Sports category da Huyel Lanpaugi sub-editor Khumukcham Joychan, Women and Children category da Sanalaibag Daily News ki reporter Rabi Tawkhelambam, Parliamentary Reporting category da Sanalaibag Daily ki sub-editor Taurem Biswajit amadi Best Editor on National Integrations and Communal Harmony da Sanalaibag ki editor Ningombam Hemantakumar da pikhi. Thoram aduda Govindas Konthauzamna makha takibada akanba press media leiba leibak adu chaukhatpa amadi transparency leibagi khudamni loinana media gi maru oibadi mipum khuding makna loina khangnare adubu hauziki matamda makhoibu ngak senbadi tauribra taudabra hainingai oiri media singna tauriba sing asi khangbiba khak natana ngak senbiba nungsibiba tangai fade paumi singna tauriba thabak asi lanai oina taubanate matam kharak tauraga tokpa yaba sunate thawramaduda Dr. S. Ranjan na phongdokhibada social media si streamline tawbagi tangai fadaba leire masigidamakta akhang ahi singna wakhalon pibiyu media singna pau hapada negative oiba pauna makokta chauna positive oiba pauna manungda pikna hapana lamdam asigi saktam si Mapalgi mina lana unanabagi maram oheli maram asina chanabi asi khara semdok khaningi haiki fake news mayamama adigi paid news mayamama thoropase asina ngasagi credibility of the media houses and the press asi hantha hale aduga sarkar gi maige de kiso ko yengsinjage but at the same time media houses sing like beriba kogi media gi fraternity mayam like beriba sing sinaso kharamakai yengsin mama so darga ta dong male punsin na yeng dagadi yaroi dong ina haijariba the negative news ina mathakta ayam ka boina taw if we can change this asagi akogi page to negative news so sum haina le maning ngam thang but again ultimately prajana good news ka mang thangal har go pa badudi negative news no di hele it's a fact akogi sangai festival la ka dawre if I would like to request akogi print and electronic media Manipur ki hozik la amdai jida akogi positivity oiba pot sing la pa kan jida Manipur da la ke heba khalli ba kangbu jing ji so adum laking bagi hena phau gadra ina khanjai teriguma negative na helagadi la ke na khalam ba so kitang gelo tawdi Imphal East District amadi Kangpokpi District Sadar Hills region gi marakta chayet nari bangam khai sengdokpi haiduna Nongshum Yakairol Leishem Youth Club amadi Nongshum Development Committee na sinduna Imphal East ki Nongshum da wakat mifam phamkhre wakat mifam da sarukya kiba singna suda leiba miyoi singna micham miyam da kihan biganu District Boundary Commission ama semduna chayet nariba singloshin biu Imphal East ki lam Kangpokpi District ta pithokiba yaroi haina thaba placard sing sejunaki wakat mifam aduga mari lenana Nongshum Yakairol Leishem Youth Club ki treasurer Yumlembam Amarjit na phongdokibada Nongshumgi ahal laman sing na khanbiduna thamlam laba khulgi ching asi khunja sing na Imphal East ki manung challi haina khanjari adubu kanagumba kharana Sadar Hill region amadi Kangpokpi district haiduna tongan tongan ba map puthoraktuna hairiba Nongshum khulgi ching asi su yauna yekshilakle Kangpokpi district natraga Sadar Hill region gi mingda khulgi lam asi kanagumba kharana Munkigadra haibagi chingnaba leirakle asigumlaba akiba asi lehandanaba tung koina tangdu leitaba punsi oihaunanaba lengakna chayet nariba ngamkhai sengdokpiu hairakle Imphal East District, Kangpokpi District amadi Sadar Hills District hairiba area sing asigi lam sing asi athuba matamda demarcate tawiduna madugi asengba result adu ekoi miyamda phanganbiu amadi ipa ipu singna thambiramba lamsing mangba yaroi
अदुगा सूदा लेबिरिबा इसिन इनाउसिंगनसु अखोई प्रजा मियामदा अकी अखंग पोखनबिगनु मपुंग फाबा ट्रेनिंग फंगबा हाइबसी पुंसीगी तांकक खुदिंगमक अमदी हिरम अमा हेक्तदा माई पाकपदा चौबा मतिंग ओइगनी हाइना RD&PR मिनिस्टर युमनाम खेमचान फोंदोरकली स्टेट स्किल मिशन मणिपुर स्टेट रूरल लाइवलीहुड मिशन MSRLM न सिंधुना पांगथोखिबा दीनदयाल उपाध्याय ग्रामीण कौशल्या योजना की एलुमनाई में 2020 की थोरम द फोंदोखिबनी नॉर्थ AOC द लैबा होटल इम्फाल क्लासिक की संगाई होल द पांगथोखिबा थोरम अदुदा मिनिस्टर असिना मखाताना मियोइबगी पुंसीदा माई पाकपा हाइबा असिदा ईश्वरना ताबीबा हाइबा अमा लई अदुबु होटनबा कंद्रबदी पुंसीदा माई पाकपा हाइबा असिदा ईश्वरना ताबीबा अमदी तंबा हाइबा लैते हाइखी Like I say, it's so like you can say there's something else. Adubo, whatever kind of sincere way of is what you need. So let us work hard. Aduga, koi iram damchin sisi, when koi sincere way si hai contact and jari. Sengdok Chabama, Impact TV Gim Ngarang, Tang Tara Bangada, Sandokiba Prime Time Manipuri News Ta, Amju, EZM, Amadi, ISTU na Loba Waripki, Mayokta Pau Ama Yaukre, Pau Anduna, Kanagumba Ama Natraga, Lupta Sokhan Ba Yauragadi, Madugita Magta, Nungaita Bafong Dokchari. Matang Swaisida break Amalogjage, break Matungda, Mali Mamadi, India Gi Hauzik Ladiba, COVID ki update Amadi, Manipur Masu Malim Gitongan Ba Ipau Sing Puduna Lakchage, Impact News Po meeting Tadun Review. Dr. Helena Optometric College North AOC Infal के academic session 2020-23 के admission हाउसरे program offer Bachelor of Optometry specialties का मटिक चारवा infrastructure गलोइना secure campus spacious classroom अमदी well maintained library meritorious students सिंगी special fee concession अमदी scholarship well qualified dedicated अमदी experience लेरबा ओजा सिंग न ताकपी गंदीगनी नुपा मचा अमदी नुपी मचा की secure अमदी separate hostel Dr. Helena Eye Hospital and Institute Daily training की खुदों चाव सुलेगनी लोइनना कोर्स असी हैक लोइबका इंडिया अमदी अवॉर्डा चाद चामा जॉब प्लेसमेंट लेगनी अकुपा मरोल की दमक 9774065535 ता कांटेक्ट you. Welcome you all to UNACO School Channel Imphal East, an exclusive co-educational residential school located on a sprawling 50 acres campus just 24 kilometers away from Imphal city. The school will be affiliated to CBSE New Delhi. Academic session will begin on 1st April 2023 for classes 4 to 8. Presto Personalized Wonders Imphal da nauna hangdok chere Hairiba sida personalized gifts, corporate gifts, awards and mementos, home decor, office rubber stamp na chingba potlam sing mafam asida phangbigani ngasi maglangsing birau Tilagras Enterprises Presto Thangal Bazar near Kasturi Thong Imphal. Contact number 0385-244-9025 natraga 98621-00456. Mayam po muka na taram na ukchire bulletin na sige makhataba pao miyam da pizari. India da hokiba pungkun marida COVID ki positive case chamga ga ama hengalaki. Hauzik lebaga sida COVID ki active case lising teret ka chamga humpuma thoida hanthare. Apunba case masingna crore mari lakh nifutaruk lising humputaruk hele. Haukiba pungkun marida COVID tagi miyoi ani laikide apunba laikidaba masingna lakh manga lising kuntra ga chamga kuntra manga yaure. Haukiba pungkun marida COVID tagi fagalakpagi chang na chada marfutara nipan dasmek nipan sino oiki. Haukiba pungkun marida COVID tagi miyoi chanipan ga yankai taruk fagalaktuna discharge tauki apunba discharge taukiba masingna crore mari lakh nifumatoi lising kun nipan hele. Nakalamaromda malim gyoina COVID ki apunba case masing crore humpumari lising taraga humbudra humdoi hele. Apunba laikitaba masing na lakh humputaruk lising tara nipan hele amadi apunba recover taukiba masing na crore humpunitoi lakh nipan ga lising tara mapan hele. State Health Society National Health Mission Manipur ki Child Health Division na sinduna National Newborn Week ngasidagi haudokre. Masama ufaba mapung faba miyoi ama oibada tinjang kaijang daba masama ufaba angang darkar oi angang hek pokpadagi ahan bachayol ama faubada neonatal death ki chang asi mari gi manungda ahum oi
matam asida aikhoina yamna hena cheksinba changi haina State Health Society National Health Mission Manipur gi State Mission Director Dr. Somorjit Ningombamna thamlakli lamfelda laiba State Mission Director gi office da pangthokiba National Newborn Week haudopagi thoramaduga mari leinana Director Somorjit na angang hekpokpadagi chayol ama faubagi matam asi maru oiba matam amani Healthy Adult ki Foundation asi newborn period ta lepagi mathakta newborn baby gi mawong matau asi biological, social, economical amadi cultural environment na semi haiki director asi na makha taraduna pokpada ngairiba angang singda matam chana healthcare facility piba ngamhodrabadi angang singda oiganba laina kaya kalhoba ngamba khakta natana angang adubu hingbagi lambi ama semba ngamhali mama oiba singna angang hek pokpaga pung amagi manungda mamagi ahanba khomlang sungsoi soidana pithakadabani haiki angang ama hek pokpa khudingi loinamak akoina quality leiba healthcare provide tawasi akoigi theme ni andak sigi adana ngasidagi I declare that National Newborn Week 2022 open and request all the functionaries in the district, block and in the peripheral level to observe this and create awareness for the healthy child who has been born after a period of 9 months pregnancy by the mother. Every child purpose showing am yaw dana ba phana healthy way na to na bagi damakta koi masi pan ji matungina masi phangna bagi damakta koi myam loina mak yaw raga healthcare ji yohan si have a message mayam nang dang yohan pi Cooperative sector haibasi socio-economic development ki yamna maru oiba institution amani haibada haiman bathok loi haina IMC Imphal ki director KH Rangamlian Aimol na fongdorakli wafamasi numit humni chupna chatharakhiba humpumapan suba All India Cooperate with loisinbagi thoram da fongdokibani Institute of Cooperative Management ICM Imphal amasung Manipur State Cooperative Union na punna sinduna lamvel patalaiba ICM gi campus ta pangthokiba thoram aduga mari lenana KH Rangamlian Aimol na makhatana cooperative sector ase socio-economic development ki yamna chawba role lai maramasina mahairoi singi career growth hen lainabagi damakta thoramasi pangthokpani haiki Manipur Sangai Festival ga mari lenana pamdaba thodok thoktanaba Manipur Police na akanba maongda cheksel thorang laukhatli cheksel thorangi manung chana Imphal West District Police ki commando kangbuna district asigi manung chana Takel Laikai Thingom Laikai Nakbigani Takhel Laikai Thingom Laikai Sega Road Kaisampat Laimazam Laikai amadi Kurau Makhong Leiba Apunba Yum Chamaga Yankhai gi mioi chani ga humbudra verification chathaki verification aduda lona thingkraba lalholup singi bail out manga su yauki mifami pundi amata yauki de hairi Nakalamaromda Bishnupur District Police nasu Kaibul Police Station ga punna Kaiden Fabi Maning Laikai da Thihumbagi Thabak Chathaki Yum Changduna Chathakiba Thihumbagi Thabak Aduda Mafamadugi Punna Imung Kuntragi Mioi Marfutaragi verification Chathaki Hairi Adubu Mifami Pundi Yaukide Manipur Sangai Festival ga mari lenana pamdaba thodok thoktanaba Manipur Police na lokhalakpa cheksel thorangi manung channa Imphal West District ki commando kangbuna Kaiden Fabi Maning Laikai da Thihumbagi Thabak Chathaki Yum Changduna Chathakiba Thihumbagi Thabak aduda mafamadugi punna imung kuntragi mioi marfutara henba verification chathaki Bahujan Sahitya Academy na chahi asigi oina tongan balamda singthaningai oiba thabak tawriba mioi singda piba mana singi marakta ama oiriba Lifetime Achievement National Award State asigi retired prosecution director Ngangom Tej Kumar da khutsinakre New Delhi gi Gharwal Babanda tha sigi haukiba tang tarahumdoi da pangthokiba All India Bahujan Writers ki third suba national conference da Bahujana Sahitya Academy gi national president Nala Radha Krishna amadi Bahujana Sahitya Academy Manipur state president Fanjobam Lanajitna lemzaningai oiraba award asi Tej Kumar da khutsinakibani Panbayai Ngangom Tej Kumar Singh advocate ama oina matam sangna miyam gidamakta aruba thodo wathok kaya da saruk yakraba miyoini
Manipur Sangai Festival ki manung channa Manipur Mountaineering and Trekking Association na Churachandpur Senapati Imphal na chingba mafam singda trekking, aero sports, water sports na chingba activity kaya pangthokadauri. Activity sing asigi damakta saruk yaningba singna Khomalampak Sports Changfam Minuthong manakta laiba MMTA gi office tagi application form lauraga tha asigi tangkun fawagi manungda thazilakpa yaragani haidi. Aroibada bulletin asigi headlines samana myamda thamjari. Lona Thinkraba Tongan Tongan ba Lal Huluk Mari ki Kadar Kuntra Mathoi Masa Masagi Kulai Singh Chief Minister Nongthawam Birenda Kutsinatuna Lengakta Changjara Kre. Amasung DIPR Sinduna National Press Day ki Thauram Pangthokre State Journalist Award Supithokre Fake amadi pet news kya thorakpana media ki mamal hantha halle haina Works Minister Govindas Konthawjamna phongdokre. Matang swaisida bulletin solution jare Manipur amasung malingi tongan mafam singda thoklebay paw singidamak Impact News permit engtadun leibi. All Manipur Polo Association na ahan boina sinduna